पाउचरे युमफम उइबमर उइब पाउ खरा अपडेट तौजरी ट्रांसपोर्ट डिपार्टमेंट ना अथवा मतमदा भाड़ा लेपियु कमिटी जनरल बस स्टार बस सिंह एमएसटी ऑफिस द उरी येलगा लेहनबगी मोट सर्विस तवल्लो मालेम की लेबाक पुनमंगद थेंगनरिबा तामथिरब कोविड लाइसेट असिदगी ngathoknaraba amade थेंगनबा ngamnanaba कमिटी ऑन कोविड-19 कादा यूपीएफ निपको एमसु उपाको मापी काउंसिल लेप्तना मास अवेयरनेस प्रोग्राम पब्लिसिटी पोस्टर कैंपेन हिदाक यंथोप टीका थानमन सिंबा कया पांगथोक्तुना लागले हाइना कमिटी ऑन कोविड-19 मणिपुर के मीडिया कोऑर्डिनेटर किचंद्र मंगांग थदोरप जेरोलमन पांगथोरगले जेरोलसना हाई हौजिक लाइचत असिगे अनिसुबु वेपसि खरा मखै फगलक्तुना महौसागी पुंसी रोल तमना तमना हंजिलकनब लेंगा की मैकेदिगे थमलंबा अथिंबा कया अदु मथंग मथंग तमना तमना कॉमथोरक्तुना नॉर्मल एक्टिविटीज तौबा हौरगलिबा असिगे मनुंग चना प्राइवेट ट्रांसपोर्टर सिंगसो अथिंबसिंग खरा मखै कॉमथोक्तुना सर्विस तवले अदुबु लुरिबदी लाइचलसिगे अकीबा मरक असिदा गाड़ी सिंगदा तोंगदबा पैसेंजर सिंगे सीट कैपेसिटी की अकनबा सांग अबदा लेपलबसु लेंगाना गाड़ी अतोंगमन के अकनबा सेल मसिंग लेपतबा अदु गाड़ी एसोसिएशन सिंगनसु गाड़ी अतोंगबल की सांग लेपनबा तक्सिंदबा एसोसिएशन सिंगना गाड़ी ड्राइवर मपुसिंगदा पैसेंजर असुक्तगी हेना पुबा यारोय पैसेंजर अमदगी गाड़ी अतोंगबल असिदगी हेना लौबा यारोय अदुगा तोंगलिबा पैसेंजर सिंगदा भाड़ा असुक लौरगनी हाना थेतुना खंगंदबा लौनिंग भाड़ा लौरी खुदमैना हाना लुपा कुल लौरंबा मफमदा लुपा यांखै अदुगा लुपा जंखै लौरंबदा लुपा चामा लौरकपा असिना मरम ओरग करिगे भाड़ा हेना पिगने कनाना लौ हाइबनो भाड़ा हेना लौबगी ऑर्डर पुथोगु भाड़ा हेना लौरबदी पैसेंजर जामना हापा यारोय ड्राइवर सिंगनसु थावगी ममलदी अतिया याउख्रे आइना ड्राइवर अमदे पैसेंजर सिंगे मरब निगाई संगतानबा अवाई अकुम तोइना तौनरगले लाइजर असि खरा साफरकबा फेस्टिवल मतम ओरकबा अमदि नॉर्मल एक्टिविटी हेंगलकबा असने मियाम की साथोक चसिन हेंगलक लगने लोइनरा पैसेंजर अमदि ड्राइवर सिंका मुनबा हेंगलकने गाड़ी एसोसिएशन सिंगनसु लाइजर मरगसिदा मियाम की सर्विस पिननबा अचौबा थौदांग लौबेरे असिगुम्बा पैसेंजर ड्राइवर की मरकता लाइरिबा चाहिनबा सिंग लेहंदनबा होनबा मथौ ताई थाव मले हेंगले गाड़ी भाड़ा हेन लेपियु हन लेंगा तक्सिन बनत्रगना प्रोटेस्ट तौबगी महत्ता मिसम याम दोइना लौनिंग बलोबगी मोंग तौरिबसि गाड़ी ड्राइवर गाड़ी बापू सिंग खुदोंग चादबसिंग अदु लेंगा डिमांड तौबियो मियाम नसु जानिंगनी मतिंग पांगदी ड्राइवर अमदे पैसेंजर सिंग मास्क निथिना उपननबा सैनिटाइज तौबा सीट कैपेसिटी एसओपी ngakna तोहनबा सर्विस वाजना पिहननबा होनबियो असिगुम्बा फिबा मसिदा पामदबा थौदोकसिंग थोक्तनबा गाड़ी सर्विस तौरिबसिंग मियाम की सर्विस हेना मपुंग फाना तौहननबा पैसेंजर सिंग द हेना अवाब पोलम पिदना अमदे पैसेंजर सिंग द कोविड तगे सेफ्टी ओन थोंगनबा लेंगाना अथोबा मतमदा ट्रांसपोर्ट लोइसिंग द थबक पाइखतपियो ममांगी लेंगा की मतमदा लेरंबा जनरल की बस अंगांग बसिंग औजिक लेंगा की मतम मसिदा लेखिबे स्टार बस सिंग अदो एमएसटी ऑफिस द उरी येलगा लेहनबगी महौता सर्विस तौहनदना मिसम मियाम की खुदोंग चादबसिंग खरा दो वरबसु कोखल्लो गाड़ी एसोसिएशन ड्राइवर पैसेंजर सिंह भाड़ा लेपदी यादबनी लेंगा अथोब मतमदा भाड़ा लेपकदबनी हिरमसद लेंगा अमदी गाड़ी एसोसिएशन सिंह तुमिन लाइचलकलबदे मियाम की खोंजंग चंगसिलगनी है चेरोलसिना मखाताना फोंदोरगले मखा तरकप अतोप पाउ अमदना मोरे वार्ड नंबर 6 अमसुंग 7 की मरकत लेरिबा खुजाई रोक थोंग अथोबदा सेमजिन बियु खुंजासेंग मोरे वार्ड नंबर 6 अमसुंग वार्ड नंबर 7 अनि की मरकत लेरिबा खुजाई रोक तुरेल मथकत लेरिबा थोंग अमदी थोंग असिबो फाउदुना चलिबा लंबी असि करम मतमदा मणिपुर लेखंग मियंग चंगबिगनी आइदुना मोरेदा लेबा प्रजा सिंह हंगलकले यामना मरुइबा मोरे सब हॉस्पिटल की लंबी अमसु ओरिबा मोरे की मनुंग अंजनबा बेलेसिंग की लंबी असिसु यामना फसिलक्तबा लोइनना उगी थोंग असिना लेकाई कयागे फाउना फमम ओइरे तोरेल वांगमा मितै लेकाई सिंगदोंग लेकाई कैनन बैंक साभांग 5 विलेज एस मोजोल विलेज शहर ब मफम सिंग खुंदा दुल लेरिबा कम्युनिटी सिंगे सरफम ओरिबा अमरि गाड़ी असोबा गाड़ी मसा कयागी यामना मरुइना चथोक चचिन की थोंग अमु ओरिबा खुजाई रोक थोंग असि मतम खरा की ममंग दमरि लेना बसिंगना यंगसिनबा लाकलमलबसु असि फबदा सेमकत सागतपगी मामी उरक्तबा असिना माइगे असोमदा लेरिबा प्रजा सिंगना करम मतमदा मियन चंगबिगनी अना वांग हंगलकपगा लोइना हारिबा थोंग असि उगी थोंग इबना बथम कुइना लेरकपदगी फियम यामना फत्तबदा नतना माइ लाकदबा निमिदांगी मतमददी चथोक चचिनदा थोंगदगी ओंथदना खुदोंग थिबा थोलकद्रा हाइबगी मिपाइबा कया पोंगनारे हाइना माइगे असोमदा लेरिबा प्रजा सिंगना फोंदोकनरकपगा लोइना लाइबक थीबा थौदोक क्या थोलक्ट्रिङैदा मणिपुर लेंगाना मोरे प्रजा सिंगे खनबीदुना अथुब मतमदा मियंग चंगबियु हाइना फ्रेस के खुदांगदा मणिपुर लेंगा की पुनिंग सिंगचेलगले ब्लैक फंगस नातुना लेयंगलिबा मियोय अमकी इमुंगदा सेल की मतेंग पांगरे कक्सिंग डिस्ट्रिक्ट की लमजाव
awang leikai degi COVID-19 positive horambadagi black fungus naduna lay sathaduna layriba miyoi amagi imungda leikai miyamna sel khainaduna angamba mateng pangkre sel gi mateng pangpa du da mayeng lamjau women welfare association gi thawmi sing da lamjau ge yamthong kudik maktagi khaikan arkiba angamba sen phamodu mateng pangge bane mateng pangba du gamari leina association asigi secretary ti latana ngasi mateng pangliba miyoi asigi mung asi sahi asigi July thada COVID-19 na punda positive harakhi bane ataba laibak thibadi ibungi miyoi atai pumpa fagrabasu miyoi asidi matam kuina COVID-19 nadun leramlaga black fungus asi amuk narak padage mapalam da fawo chatuna mamai surgery tawrure hariba surgery asi tawnaba khonabada imung asigi leijeram balo ingkol fawa yon grabane ataba hauzik fawa miyoi asi fatana leire maramasdegi makhata ba treatment gi mathau taba leibadagi lekai miyamna angamba sel kai kana tuna imung asigi awabada kharada warabasu mateng pangbani makhata na sum miyamna lekai asida kanagumba imung amana awaba tarakpada lekai miyamna angamba mateng pangkhengani aige amarumda black fungus na nadu leiriba miyoi asigi loina bina phongdokibada mage mafuroiba si July dagi COVID naruba matung black fungus na amung narakpa si layengna da bakhona bada ngasi bhabada yamlaba sanpham kaya sangre maroi oina Rajasthan da pudun layengna da bakhona ruba amadi nongba da lupa lakh amagi baya yauba hidak phawba kapkhibagi sel khonna da bakhona bada leiramba lawing khol kaya yonkre adubo hawjik su makhada ba treatment gi mathau tabana yamlaba senpham amasu sangkhigani haraduna lamdam asige poksel jawrabam yamna angamba sel gi mateng pangbiu aige JP Nadda na sahi mari makhai asida makhoina loinmak tawbukum ngangkhiba du nongnengi Congress ngarang BJP National President JP Nadda na miyam gi oiba mifam amada Manipur gi hawjik oriba burning issue gi maramda wai amada palamdaba amada vision oiba paikhalakadaba maru oiba akangna wafam amada hairamdaba asne Manipur da anoba asa ama pibagi mami leite hana Congress party gi maikete gi pangdokre ngasi Congress bhavan da pangthoki ba pami singa unabagi thoramda MPCC gi working president ai Hemochandra ai arang BJP ke national president JP Nadda na miyam gi oiba mifam amada Manipur gi praja sinda haujuk oriba Manipur gi burning issue gi maramda wai amata palamde pochai gi mamal hengalapagi matangda kari so haramde RTI gi matangda khudong thiba tanglaba singi matangda su palamde laikidraba thwan abon mai gi thaudok gi matangda wafam amata palamde ADC ki bel gi matangda leiriba se na ba asida su sengdoklamde sahi mari makhai asida makoina loinamak tawbugum ngangkhiba du nokningai ne somna gi bharat ki history khara khak palamme BJP na Manipur da anuba asa ama pibagi mami kadai da leibage Manipur da ngasi gi orakliba mai gi fibam asi orakna da bahona pada Congress na jalamba tawramba ngaktani anuba nate railway asi su Congress na lisingani tari tahurambani Janadan Jojna account da lupa chamanga happy ana GP na JP Nadda na phongdoki aduba lupa chamaga marhudra ni pan rom tabak changba ke ko leramkhe makoina ngangliba sing adu kadai phobu chumi natragana lali haibadisu praja singna thijinba mathau dai gas connection tawlaga refill tawna percent pham leitadun tadun leiba ke yaure refill tawna ba pi bangamdraga di gas connection pi bagi kana ba leite Manipur di sahi tarah gi mamang daki chada marfudara hena toilet chapaloi grabane anabu wafam amata hairamde vision amat ude Manipur anuba inot ude Congress na pagthok labasing BJP na tawbani anming thonjan kibang ngaktane makoina nganglibasing asida Manipur prajana thajabi gano Manipur sinnifu ena kagani an lauriba asidi pangangda ngangpa thajaba yadaba wafamne Manipur da su World Mental Health Day pangthokre wakal gi laina nare haiduna antaba miyang yangloidabani utam Malem sinba thungna wakal gi anabadagi kannadabagi pandamda pangthoklibu World Mental Day gi thoram Manipur da su National Mental Health Program National Health Mission Manipur na sinduna kuntrarak suba World Mental Health Day gi thauram lampel padalaiba indan Medical Association ima hold the pangthokre Mental health is an unequal world aiba theme da pangthokiba thorum adu da athoiba mithunglen oina sarwa akiba Social Welfare Department gi director ngangom utamna hai mioiba gi wakalola si yamna ngalningai ni mid jok bagi glass upani ikaina de adubo na tathiba gi hearing aid hapada amadi ya hapada nokna badona tawe kendri gi anaba amadi atopa haksang gi anaba leibada ikaina traka wakal gi oiba ko ki anaba leire harakanda atopa miyang yangbagi mongda lei Manipur di wakal gi laina leire harabadi nare aina laurai wakal gi laina leiba haibasisu anaba atopa chamanai maramaduna wakal gi laina nare haibada antaba miyang yangba amade ikaiba mathau tade asigumai awareness asilekai lekai da yohonba change atopa na basing gi wena matang matam chan horakpada parset pi mathau tabagum wakal gi anaba su horakpada yangobu mathau tai school gi oja sing yauba basic counseling skill pangthokna mahiroi sina wakal ena khanjandringai first aid pi hoba yamna kanagane masina drug gi susu ko khanna ba khona bada asobu mateng oigane
Manipuri report tawdaba wakhal gi anaba leiba mioi kya leire loinana miam khangna thorakpa wakhal gi anaba mioi sing asi tamthiba ngak tawai adubo khonai da mateng pangbo wakhal gi anaba su leire makhoi su miam da khangna ro hodaba mathau tai wakhal gi anaba thengna gi harabadi isor dhajaba tai Telangana da wal lingkai bada imung amagi mioi manga sikre Telangana gi Jogulamba Gadwal district ta makhoi gi jungki wal ama makhoi gi mathakta Ningkai rakhibada matai manau amasung makhoi gi angang hom sikre amasung atopa angang anin aroba phium natabida sokre haina police nanga se phangdokre Taudogadu thangjaga nongmaijing gi lonaba namidak na thokibane khunja khara nanga se ayuk tauduk adugi matang da police ta pau pirakhe yomatu gi marung da partition wall aduna tumliba imungi mewi tarit adugi matakta ningkai rakhibane maduda mafam maduda makhoi manga sike atopa angang anidi kalhauki amasung khara asok apan thokpaga loina hospital tamna photkre Taudogadu gi matang da Telangana Chief Minister K. Chandra Shekhar Rauna awa phangdokre Laikidrabasing adugi imungi mioi amam dalapa lakh manga gi compensation ama pina na malau thokre Pakistan ki nuclear scientist A.Q. Khan sahi marfoga manga subada laikidre Father of Pakistan's nuclear bomb aina ikai khumnakraba Abdul Qadir Khan COVID-19 nabadagi hospital da laing lakibada masagi sahi marfoga manga subada laikidre aina authorities na nawaisin bita phangdokre Atomic scientist asibamaki lebakpu malemgi han Islamic nuclear power on thokpagi damak National Hero Amboina Taganai. Adwa Nongsup Gilebak Singladi Daku Statching the Nuclear Technology Lona Junudu Magni Aina Mahapokotong Tinga Wiba Mani Aina Launai. Nuclear scientist A.Q. Khan Islamabad ki KRL Hostal the lungs problems Kaloina refer to Krabatung the Laikitabari Ada government Saraiba broadcaster PT Bin IK. A.Q. Khan Augusta the Su COVID-19 got Loidanam Hak Hostal Adumakta the Layinke. Sayul ke amuki mamang tumhakpo mayumdahan na nabagi awa pirak krabagi tung pibam amuk sokti laki badagi. Magamuk transfer toraki, lising amaga sampan marfugani tuay dagi hauna lanay uina. Maga kang narakraba Dr. Abdul Qadir Khan laiki tabagi pautabada, Pakistan ki President Arif Talbina mahak tamoy chok na uway ay na tweet amada aike. Magna ay koy dalebak kanba nuclear deterrence puthok pa datangbang lamki amasung nungay raba lebak amana. Magi tabak sing kedong noida kedong nung da kauroi A.Q. Khan bo atomic ki hiram da yang thina ba India ga chap mana dam haki lebak po pokalamba amasuk lebak asik defense ba sangba ngam da ba phimam amada thamlam khe makha tarak ba atop pau amadana Taliban na US da Afghan financial asset sing freeze tausin ba tokna na ba apel taukre Taliban na August da Afghanistan paigra bagi batong Qatar da masa-masa an boy no unabada Taliban United States da Afghanistan ki Central Bank Reserves freeze tausin ba tokna ba apel taukre Nagalani da makhoi gi marida anobulamai ama hangtuknar ba dohada makhoi gi han ba mifam thangchana mita pangthoke Taliban ki acting foreign minister Amir Khan mutaki na haike makhoi international community ga loina ba pami amasung laibaga mage misang da masung atopa magi mehukta lairoi Chamara ba yumpam amada amaga apaba mari laina bagi mathau taba du khanaki phasing aduda kana phongdokhe Afghanistan na kudong thiba phibam sing mayukna rakhiba asida Afghan financial assets freeze tawduna thamliba sing adu tokpagi mathau taba du ekoina chatna bataksin ki aina foreign minister adugi warol paluduna Voice of America VOA na haike Marase taba Afghanistan amadagi kanagumba matana kanaba phangdi haibasi ekoina American sing aduna mayek sing na haikre Maramatuna Afghanistan ki haujiki government asi mapangkal chonthan banatragana selthungi aina waraba ekoi ki Afghan miyam ki damuk wathok sing tokan da bakana kumba amatana khonaroi dabani aina foreign minister atuna haike Afghanistan da tambagam dabagi phibam amalaki bada andak international monetary fund IMF na lebak adu da pigi da fund sing phajinda thamke phibam sing adu member lebak sing ki damak ta handakta IMF na special drawing writers SDR gi US dollar billion chatu yang kai allocation apa lau thoki ba adugi matung dane adu batang ga du dahar ba pancing adu Afghanistan bo phangbai han kide Afghanistan ki government ki batang da leiri ba tambangam da bagi phibam adugi maramna Afghanistan grana si phangbai yaroi aina press conference sama ki mamang da IMF ki bangaloi Gary Rice na hoki bathada aike aroibada content sing asigi maroiba pau khara asiba pau tamjariba Manipur local news YouTube channel lamade Facebook page asalagi yengbiriba punamak pathaga chari
channel asana tom ta kanarabadi subscribe tawbidribasana subscribe tawbiram loinana like in the share tawbasuka bi group namakpo amaka na thagajari